Miyai Challakpa Matamda Ningsingbagi Chang Asi Nupa Oibisingdagi Nupi Oibisingna Changchatta Helli Article Asi Huyalan Pau Pau Sege Loksing Pukagi Kalamdagi Lokatsavaneng Ngalingay Matamdagi Hauraga Nupa Amasung Nupi Singi Kenabagi Matangda Tongan Bawafam Kaya Pongdok na Duna Lakle Taibang Mapuna Challakpa Matamda Nupa Amasung Nupigi Panggal Kena na Siyamla Ihaina Ahal laman sing na hay na Duna Lakle Matamamada Malem Asi Nupa na Kuling ba Malem hay Badu Wairame Adubu matamgi awan ba matungin na hogjekte Nupa amasung Nupi animag Chamana ba thakta laymin na duna laybak ngak minaring Hiram kuding magta Nupi sing na Nupa singa thong mana na tabag tau bang amlay Hiram karada di Nupi na Nupa dagi hen na mangzil tana sat papaw bang amlay Amarom da nongsob laybak itsa na vikara natay ramlaga Esiyagi laybak sing da yeng ba matamda Yumpan bagi tabagasi maruway na Nupi sing na tawre Masigi matang da sutongan bawapam kaya pongdok na ba laykre Adubu Nupi na Nupa dagi ahen bakara lay hay basi ay koy kauroy davanay. Hiram kaya da Nupa na Nupi dagi heli hay na thazanay. Panggal kan ba loksing lay ba madi? Ningsingbagi matik mayayso. Nupa na Nupi dagi heli hay na thazanay. Adubu handak na pangtoki basta di amagi matungin na. Miyai Challakpa Matamda Nupa dagi Nupi na Ningsingbagi matik mayay heli hay bakang lay. North American Menopause Society NAMSK report na hay king. Thagi khongkap lepkraba matungda Nupi khudingmak Ningsingbagi matik mayay tamna hantarae Nupi khudingmak thagi khongkap lepkraba matungda toina kauganba amasung wakhal samam na ba hehek poglae masigi su mathakta wakhal khanba ngambagi matik mayay hantarakpaga loinana demensiagi risks wangkhalae pumnamak asi oiduna su Miyai Challakpa Matamda Nupa dagi Nupi na Ningsingbagi matik mayay heli haina North American Menopause Society NAMS na phongdokhe Amaromda Vancouver gi University of British Columbia da researcher sing na sathakiba study amagi report na haike chang nai na aerobic exercise tawba miyoi sing de ahal oi silaklaga wakhal khanba ngamba masung ningsingba ngambagi matik mayay mangde Canada gi Vancouver da leiba University of British Columbia gi researcher sing na changdam na duna yengbada ayamba matamda famjin duna leiba miyoi sing dagi de chang nai na haksang sajel tawba miyoi sing na wakhal khanba ngambagi matik mayay heli haiba khanglakhe masigi su mathakta Haksang sajel tawba miyoi singge blood pressure hantarakpa thengnakhe blood pressure ka hena wangduna leiba tarabade vascular cognitive impairment ke risks wangkhalae maduna maram oiraga I utong sing amangata thokpadage dementia ohelakpa yai chang nai na haksang sajel tawbana pungning wakhal gi phibam phana lehenba ngami haiba study singdagi khangba ngamkhe hiram asigi matangda University of British Columbia ge Teresa Leo Ambrose na haikhe Haksang sajel tawbana memory problem gi risks hanthali aiba chapchana khangba ngamlei adubu mangjong na problem mayong na rabam yoi singda phibam henjilhandaba ngambra haibadudi khangba ngamdre masagi chai humbudra ga mari surabam yoi humbudra da chathagi bastadi amada chang nai na haksang sajel tawbana pungning wakhal gi phibam phana thamba ngami haiba khanglakhe study gi report ase handakta neurology journal gi online edition da phonglakhibanai Amaromda Croningen Institute for Evolutionary Life Sciences ki Assistant Professor Robert Hevekis na sathagi study amagi report na haike tumbagi chang watlabade Ningsingbagi matik mayay hantarae pung mangarom tumbagi chang watpa matamda haksang soktharae ithauda pukning sangbang amlakte amasung Ningsingbagi matik mayay mangkhe brain gi hippocampus region da neuron sing amaga samnarakta ba maram na brain gi mathong ningthi na pangthokpa ngamlakte amasung Ningsingbagi matik mayay hantarae haire Ningsingbagi matik mayay hengadhanan na bagi damakta de mapung phana tumba yamna magtangay fade maramaduna nungthil ngahaktang makeup amatang weda basu tumba matamda brain na mathong ningthi na pangthorok tuna Ningsingbagi matik mayay hengalae pumna magasi waiduna su Changchatta Miyai Challakpa Nupa dagi Miyai Challakpa Nupi na Ningsingbagi matik mayay helli Nupa amasung Nupi gi marakta layriba khenabade asuki matik yamkhre North American Menopause Society ki journal da phonglakpa report amada Dr. Joanne Pinkerton na haike sahi yam silaglaba matamda Nupa dagi Nupi na fenunggi haksang mapanggal kan ba helle nahaway dingay da Nupa na Nupi dagi sexually active oy ba helle baso ahaloy silaglaba matamda Nupi na Nupa dagi helle Dr. Joanne Pinkerton na lusing ba researcher sing na female sexual function index amasung female sexual distress scale sizinaduna study sa thabada wapamasi khanglakpa ne Researcher sing na Changchatta masagi chahi hompuga mga suraba Australia gi Nupa lising amaga chamnga da study sa tharamme maduda Nupi ayamba hypoactive sexual desire dysfunction mayong na ba thengnaramme the evolution of desire strategies of human mating ikiba David Vas na haike
Naha oiringayda nupana phenunggi hakchang mapanggal kanba henbaga loinana nupa nupi loina ningbagi apamba phaurakpa helabasu miyai chalakpa matamdadi nupina nupadagi helle. Hiram asigi matangda chapchaba maram khangdoknabagidamag Austinda laiba University of Texas ke researchers singna thizinanaba honare. Article asi reliable source ta yumpham oiraga phongbane. Adubu masina medical professional singi pautaki mahut sinaba honabadi natte.